Manipuri Muslim gi khununglol ahum soba Marifat mapubu sakhangba Aiba amasung khonjelda Azat Komol Ure aigi thamoi sina taibang malang panba sigi mawong adu Thamoi tengkot asidi uningbata uba mingselbu oirare Taibang mapu mahaki manak nakzaba fangnaba nungsilamdam pangkharaba sulukki lamdangda leikharaba Sufia Ikiram Singhna Fana haibadi taibang punsigi indriga mari leinaba napsani apam khawarang bahantakhiba mangkhiba aduga baka haibadi mapu ibungo mahaki nungsibana mahut silakpa matamda makoigi thamoigi mapok ama phanglei masibu masa masa khangba hainasu khangnari mase kalba salim haibadi ahingba thamoigi mapu oirakpani asiguma matam pomba mapu mahaki mangata tabirak pham oikraba thamoi asigi mapung phaba masak asi mapu imogi aronba paukholoi Hazrat Muhammad Mustafa haibadi mapu imogi aromba paukholoi Hazrat Muhammad Mustafa mahaki mathakta ingthaba lehenbisanu ibungona uba phangki senglaba Quran da Allah Taala na Hazrat Muhammad Mustafa sallallahu alaihi wasallam da haibiki aikoina sandok pikhidabra nangondagi nangi thabak thamoi Quran Surah Nabra Mogdra Kamari ayat number 2 Mi amagi masamaki leipaki haibadi masagi leipaki thobu ningthau ase magi thamoi ni thamoigi kuling palingakpada mi mahaki taibang punsigi awaba sinta akiba pomba kokhragani asina makhaga ayata Allah Taala na amukso asumna haibiri amasung lokthokpikhidabra nangondagi nangi nambo Aromba mapugi paukholloidagi khangbangami madudi lining lambi ebadatta ahanbada thamoibu asengba maktaba semi masina mapu mahaki mangal tajliyat nur tahan birakpata matik sabo helli amasung masina mapu mahaka mari leinaba akhangba mi marifat ki thak yaukraba mi wali wahellai wali mapugi marup singdi mapugi ipau haktheng nana phangami matang asida Hazrat Umar radhiyallahu anhu na Allah gi nabi ga kaina bagi maishaki marudi aras phambal haibati nomudol thakka malemga lapna khigetori ba aduni haina haikhiba to ning singningai oi Sufia Ikiram Singhna adukumba Allah gi nabi ni yat lamba nomudol thakki lambi atubu khangjana ba honajai madugi mapana ilham phangbagi thak yauhanbi Matamasida makoina rohaniyat ki alam haibati tayong panbadagi rohaniyat ki tayong panbadagi rahamaniyat ki tayong panbada sangsilai amasung mapu ibungogi nungsibagi mayaina lakhatlaba mi haibati muhib haibado oirei mapu bu nungsibagi mayai iska ilahi gi thawin sinna nunglol nungi yawabu ithak ipom puna saglak solakpada hamda natraga samagi masak ase thorakpani lamdam sigi ngalingi gi muslim samajda saisak asibu marifat haina khangnarai masi thawai gi horakpham adubu haktheng nana saktakpagi mawongni haibatai asengba marifat ki arthadi mapu imobu khangjanabagi phibam aduni thamoiga mapu mahakatin nabata phauba wahina mahutsinba oithoklaroi mapu khangnabagi gyaloksing aduni Islam gi nunglol nungi lambi haibadi tasawufta mapu thijaba khongchat haibadi sulukta marifat ase aroma mana mahini haina matakta panjakre sisakasi marifat phangkharaba singna saknaramba thamoi gi saironi haina atopa wahi natraga maming thonbagi mahutta marifat haina aduma khangnarambani sisakasi gi matangda Muhammad Abdul Rahmanna su haibirami isai makhal asi Manipuri Muslim khunaida mafam chaw na kaliba isaini isai makhal ase kunsuba saptabdi ki angan bamatamda Manipuri Muslim khunaida changlakle mase kasar gi pangal singdagi santorakpani isai sibo marifat kaubagi matang de ye nabalai marifat haiba ase wali rasi singi thamoida Allah gi zat essence amasung sifat gun sing khangjinba khangjanaba inspire tawrakpa knowledge aduni gyalosing aduni Marifat haina khangdariba isai ase Sufi singi isai ni makoina Manipuri gi mapanda isai sibo Manipuri Muslim nataba singna marifat kaude sama kawi sama gi artha taba haibani isai ase taba miga Allah ga nungi oiba mari leina halli masi atuppa mawong amadagi oithok rakpani madubo iska natraga Allah bu nungsiba haina khangnai
सुफीसिंगना इसै नत्रगा सकपा सोनबा हाइबा असे पुंसीगा थानबा याद्रबा पोचंग अमनी हाइबा से उरकपदा मखोई पोकनिंगदा समागी वखल लाखी अमसुंग इसै पाम्बा समाजदा इस्लामिक मिस्टिसिज्म संतोकननबा मखोइना समा इसै सकपा हौखी हौजिंग मणिपुरदा सकनरिबा मारिफात हाइना खंगनरिबा इसै सिदा मसी लेंगलिबा अमसुंग सकलिबा मीना इसै सिदा मसीगी असेंगबा मचु तसेंगना खंगबा ngamlabra हाइबा असे हंगनिंगाई ओइदी लौथोकचबा मणिपुरी मुस्लिम सकतम लांगबा काला सुफी सिंह अल्लाह की जिकर मपू महापो हन्ना हन्ना मिंग लौजदुना कौजबा हौद्रिङैदा मपू इबुंगो महाकी मतिक मगुन सिंह सैथादुना सक सोंदुना थमोइबो हौदोई अमसुंग इस्का हाइबदि नुंसी इहौना इसेन नाहिल्लई अमदि इसेल अदुदा लुपसंदुना फना हाइबदि मसाना मसाबो मपूदा मांगहनजबा ngamnanaba hotnajai मखोइना अल्लाहबो काउथोहन्नबगी थविनसिन ओइबा अइखोइ अकोइबगी पोटसिंगबो दुनियागी मिंगदा इंथोकलंबदो अल्लाह के नक्सिनबा हाइबदि कुरबा फंखरबा मतुंगददी पोट अमदि पोट नत्तबा पुनमकी ममल मांगदा चोंगथोरकले पोट पुनमक्ता पोट नत्तबा पुनमक्ता अल्लाह की सिफात गुण सिंगना तुंगदुना लेरंबा यकाहिरंबा दो तसेंग तसेंग ना ओरकले ओंथोकना नुंसीरकले अइखोइगी अकोइबा तायुंग पानबा सिबु पामुरकले मसीगी ममल मपुंग फाना लेपनबदा मसीबु खंगननबा होनरकले मखोइना असुमना सैसकलमी लैतन नतेदो लैमन सनबा ताइबंग मिसु लैमन चल्ली लैमन चल्लबा हक्चांग माबु कौवी अहल ओइबा हाइना लैतन नते लैमन सनबा ताइबंग थौदांग निंगथौगी आशा खंगदे पुंसीदी पुबा यारोय लेहौरगनी ओ पुंसीगी इपाकता तावरिबा हक्चांग दुनियादा कोइना चेलमलगा लैमन सिंगदा चनखरगनी सोइदना नुंग हंजने येंगबा अमसुंग अचुंबबु थीबा हाइबसे सुफी सिंगी महौसानी मसिबु तरीकत हाइना खंगनरी तरीकत हाइबसे हकपु अचुंबबु लोमदबा अचुंबबु थीबगी लंबी नत्रगा खोंदोय हुनबा अदुगुनी इस्लाम की कलिमा तौहीद की असेंग मसक सैथारकपदा सुफी सिंगना हाइबदि सुफी राम सिंगना सैसकलमी ला इलाहा इल्लल्लाहु नूरे मोहम्मद की तुंगफमनी नूरे मोहम्मद की लैफमनी असेंग फी नकुपनी बंदिल की कलिमा काबानी नूरे मोहम्मद सालिबनी इस्लाम दी पुकई लंगेन्य थल्लब युमनी हैरांग लैरांग लैसु मही मरोंग लंथुम खोही की खोयरान थल्लब उमंगनी खोइन थल्लब खोयरानी खोयाम लैबगी महीनी पोथोकनी महौसानी महू कनबा खोयामदगी हिंगबा ngamlaba खक्तदा खोही लोकपा ngamgani नत्रबदी खोयामने योमदना थवाई फावबा मांगबा याय अदुगा इस्लाम की खोही दी मतिक मगुल लैबा खोइरेन की खोही लक्तगिसु अथोइबा खोहीनी सैसक लमीदो फकीर सिंगना खोइरेन की खोही न योमलिबनी जंगल मरी लैबनी जंगल मसक खंगुदो जंगल बु मसक खंगद्रबदी खोइरेन चिक्तुना सीगनी ओ खोइरेन की खोही अदुदी मौंबु करमना लौगनी ताइबंग पुंसी असे हिंगबा हाइबा चंगी पुंसी काला आर्ट ऑफ लिविंग खंगदबनी हिंगबा ngamnanaba दरकार ओइबसिंगी अपांबा कौबा पांगल असे मियोइबगी थमोइदा नफ्स ओइना हापिरमी अपांबगी मैना ताइबंगी तंगाई फदबा अदो मेंसिननबा याथंगपी नंगबी थविनसिंगी साफो ओइरेई नोंबगी लंबीदा लमजिंगलई तोइगुमसुंग अपांबगी साफो असिना ngamkhai लान खरबदी करमना करांबा मिहौबा ओइरेई अमसुंग मसिदगी अमुक हेंजिन खरबदी अपांबा पोट अदुना सुमतखी सुम्बो सुमत खरबदी मी अदुगी निंग तंबा पुंबा मांगसिलई अमदि विचार शक्ति लैत्रबा मी हाइबदो ओइरेई मौंग असिबो नहा ओइबसिंगी मफमदा लाना नुंसीबा हाइना खंगनरी अहल सिंगदना अंगावबा हाइना खंगनरी मखोइसिंग असे पुंसी खोंगचत की पांदम काउथो खरबा सिंगनी दरकार खक्की थारकपा पोचाकी तायंग पानबदा लुप खरबनी असुंबा संसारिक दुनिया ही मेटेरियलिस्ट सिंगसिदी पुंसी खोंगचत हाइबा नाइरक्ते नत्रगा लैते कोकी नत्रगा पुनिंग मी ओइरेई थमोगी यवा तारकते नत्रगा मरोल थोरकते मकोई अदो कुरान शरीफता अल्लाह न हाय मना पंगले मरोल थोक्तरे ममित तांखरे यंबियो कुरान सूरा नंबर 2 आयत नंबर 19 मखोई मफमदा
लन थुमगी पुकैना पिक थना लैरबसु दुनियागी तायंग पानबगी इज्जत वांगना तौनबा मी ओइरक्लबसु इंग थबा लैतबा इंग थबा फंगमद्रबा मी ओइना वाना दुमक हिंगलई पुंसी अरेम तारई तैगुमसु सुफियाई किरामना अचुंबसे खंजरई मदुदी ताइबंग पुंसी असिगे अमत्त गायरबा इंग थबा शांतिगी उपायदी थवाइगा हौरकफम थवाइगी मपुगा सोकना समनदुने हिंगबा ngamlaklaba matam adu khaktadani asina makoigi ahanba khongchati mapu mahaka naknajaba phangjanaba tanba oi khongchat asibo kalimati kudusiada Hazrat Abdul Khalik Sahebna Safar Dar Watan haibati iramdamda hanba haina khangdarami mingaurami onthokna phajakhreda mahakin masakase mukamda thamoigi mahak putaramna oksei kaujei ningjei awaba haibadudi oiramle ilahi mahaka lapnaba kainabagi ming ama aikhoi akoiba mahusagi oiba singnaba singa mayoknaba haiba aside hingnabagi damakta tangai phadraba tawdaba yadraba amani toyumsung khusengbi awa ana kaya mayoknariba sing asidi aikhoi khongna khutna semjabani thajabani pukchen sengbaga loina mapu mangonda changjaduna hai singna hingba hairabadi isagi nungge nungda udaba lamdangbi lamtak lamjing amadi safaba mateng phangduna changyeng kaya da mai pakhalli Sufiyai Kiram Singna din dharma haiba se hing badal laina naba amasung mapung phaba mai pakpa phangna naba lambini haiba se makhoi punsi na khudam pandam oina utli sariyat ki manungda tarikat ki mathangda hakikat phanghanduna marifat hakteng na halli masibo saichakpa singna jangal mari laibani haina saithai thaklon mari asigi liklamda khongchatna khongdoi hun kharbadi masana masabu sakhangba lagalli amasung punsi ase khoiren gi khohi gumna thumlai gun singna yakai rei mamal yamlai masibu khanglaba singna taibang mapu busu khangami masabu khanglaba singna taibang mapu busu khangami karigumba achumba hak thibagi tarikat ki lambi ase changdraba natraga hakikat ta thungjadrabadi marifat mapu sakhangba mapu phangba mapu ge manak nakpa adugi wadi onto na lapkhre ligumba achumba hak thibagi tarikat ki lambi ase changdraba natraga hakikat ta thungjadrabadi marifat phangbagi wadi lairadana mapuge khosem singna sumat khiduna mapubu kauthok halai mapubu kauthok kharabadi loinai khamnai draba awabgi ipak ta lukhi masibo sisakpana asumna saithai jangal bo masak khangdrabadi khoiren na chuktuna sigani amukso hangdi o khoiren gi khohi adudi mawong karamna laugani mapubo kauthok kharabadi masabosu kauthok kharagani awabagi ipak hairiba se masana masabu thawai bo kauthok sakhiba aduni masagi thawai bo kauthok chakharabadi karamna thawai gi harokpham mapu mahak phoning singba ngamgani